ITLF amadi kotuna condemn tawrakle jongam bazar dagi lamnai kim haukim kaubi nupi amana maki Twitter da kuki maitai gi lan si kuki na hobane lan asi lepkadavani haina post tawkhibadugi warol da ITLF amasung kotuna akan ba condemn tawrakpaga loinana post adu khudakta muthatpaga loinana jongam bazar gi village volunteer singna khudakta lainim kimbu warang na ba pautak pi khre haina ITLF ki cherola mana haire cherola sina makha tari vade center laingang na chingda force mayam thazilabasu karimata kana ba leitre maramaduna central forcing lokthoktrabade chingda santi laklaroi security gi issue asigi afafata pumnamak center laingang na pugadavani haibaga loinana kuki jogi nupi singna central forcing ga laiminabada section nabagi warol su phongdorokle lanfam kan ba thoni pangthokre ngasi utra sanglen sana konungna lanfam kan ba thoni pangthokre laining thong nong saba ibudong nong da lairen pakhang ba masung ima yumjau lairen bi ningthau lai ahum gi laimang da lai thau thoram pangthoki haina utra sanglen sana konung gi publicity el poreiton na thadorok pa cherola ma da haire cherola sina makha tari vade iramda masigi piba waiba kaya na manung matam sadana punsi pikhamnari ba kaya asidage kanbina ba made punsi chengjel pibina ba singu khoyum singi mafamda laivaki lai thawoina ining thogi thawai puduna angom ning thau phamnai ba made amai ba mai bi pena asai ba yauna pangthokhe loinana punsi chengjel ni jaduna lanfam kanbina ba thawni khi haire